Hai miyam, akhoi miyoibase asiba macha ngakani. Kanaso amol nateko. Ahana khonggi wa khatani. Nongma poko machani, nongma sigedaba leirabani. Ado Kasarda, Bangladeshda, Tripurada tariba meitai miyamse. Manipuri ni Manipurda leiriba mi 100 20%, 30% nidi Bangladeshda tariba Kasar Tripurada tariba meitai se. Mi oina thanade haibase. Social media da comment pirapada khani haibako. Diyam nungaijade. Chahi taret khuntarakpa awalanda kainakiba meitai ngakani. Dena meitai bu handana yengba kadamida tawbigan haidi meitai masen ngatana amana ama handana yengnaragadi akhoi meitai masen haiba yadeko. Adoni in hainingbadi mafam dagi chanabigi matungina loina pusi mariensu mana pot nata adona respect tawnaga tamse miyoibagi wangangda ngangako. Adona ima leibak Manipurda su tawde haiba leiramo. Mayangda yum panba atopa zatida yum panba matamda ahal lamana chawna luhongbididi social media da. Ado akhoina chalaga thingba ngamgada. Ado kayam chawba crime. Adu makti nateda. Kasar Tripurada leiriba meitai amatana dumaina social media da ukhaba luhongyai ahal lamana. Ima leibakna awaba taraba matamda Bangladesh, Kasar Tripurada gi ngamjaba ima leibaki awaba mayamda ngamjaba kharatang oisu akhoina mateng panglusi yaina mateng pangba chajagiba pangbikiba kayado karigidamaktana chalurido karigidamaktana mateng pangurise akhoigi imasenni akhoigi horokphamni ima leibak sidi akhoigi ima leibak Manipurni haidana sorry aduni mayam adugi mateng pangba satpa matamdadi mayamna welcome phajana tawre haraure imaseni mateng pangba lai am harau yam pele aduga pangba loi graga noina thagat pire kudakta ko adu hujikti noi kaw horokba matamduga lakpaduga di meitai ni haire ko hujikti moigi thodok thorom ubada noina karemnaba noknaba meitai nate sidi sa marakini sa ni loncho mamagi pungnungdagi tarakpo haihidaba wari akampet ha social media athangang biriba ngakta ngamde nogi wakhanje ko sengna haibta sine ne ngasi khaluraga yam nungai tu se ko mateng pangba tamduga di meitai ni imaseni yam nuksi ai hojina karigina no respect to bungamtri se moige culture uraga ai video sibanu sibirega di ma'am share to view mayam bora bi bayade ko ai share evaluation jare